ꯑꯍꯥꯟꯕꯃꯛꯇꯗ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯑꯃꯗꯤ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯅꯤꯔꯃꯂꯥ ꯊꯥꯡꯖꯝꯅ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤꯕ ꯑꯁꯤ ꯃꯈꯜ ꯃꯊꯦꯜꯒꯤ ꯏꯁꯩ ꯃꯈꯜ ꯃꯊꯦꯜꯒꯤ ꯏꯁꯩꯒꯤ ꯈꯨꯗꯣꯜꯒꯤ ꯑꯍꯥꯟꯕꯗ ꯂꯧꯈꯠꯆꯔꯤꯕ ꯐꯤल्म ꯄꯥꯆꯥ ꯐꯤल्मꯗꯒꯤ ꯀꯨꯟꯖꯕꯤ ꯍꯔꯤꯅ ꯁꯛꯂꯤꯕ ꯏꯁꯩ ꯑꯣꯀꯦꯟꯁꯅꯥ ꯑꯣꯏꯅꯥꯝꯒꯤ ꯃꯌꯦꯛꯇ ꯁꯣꯔꯤ ꯁꯦꯟꯖꯝꯅ ꯁꯩꯔꯥꯡꯂꯤꯕ ꯏꯁꯩ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯒꯦ ꯉꯁꯤꯒꯤ ꯂꯥꯏꯚ ꯁ꯭ꯇ꯭ꯔꯤꯃꯤꯡꯗ ꯂꯦꯝꯖꯤꯟꯕꯤꯔꯤꯕ ꯑꯃꯗꯤ 90.0 ꯋꯥꯍꯣꯡ ꯔꯦꯗꯤꯑꯣ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨꯁꯨ ꯑꯃꯨꯛꯀ ꯍꯟꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ isai kudol tamjage makhal mathelgi isai ahanbada pacha filmdagi b kunja bihari sharmana sakliba isai okensna oinamgi mayekta sori sanjamna serangba isai nang se thawaini nungshiba aitagi kudol tamjage taminasi Nangse thawaini nungshiba aitagini ayukina numitni numidangi na thajani Nangse thawaini nungshiba aitagini ayukina numitni numidangi na thajani yeng laga pangnung tanung sire nangonda ngaujare pangnung tanung sire nangonda ngaujare Thabalgi ipomda malangi sahumda Thabalgi ipomda malangi sahumda Thekna layna jagoi saro Yeng lagi pena nung siba nahaku Nang se aigi Nang si thawaini nung siba aitegini ayukina numitni numidangi na thajani yeng laga uraga pangnung tanung sire nangonda ngaujare Tamla jingi lamdam duda tahowi nangi kungulgi mami Tamla jingi lamdam duda tahowi nangi kungulgi mami Kaira bathamoi se Lakhi lay hore madi chinya gi lay kulda lay hore madi chinya gi lay kulda
Thagachari mayam pumnamak tharom asida saruk yabirakpa ngasi ahanbada bacha film dagi B Kunjabi Harina sakliba isai ama kudol tamjakri makha tarakpa sidi Monica Katrina sakliba Sanjoy Benes na music direction pibiba aiba director amadi Ajitning Thauzagi mayekta ngauraga lairi hariba isai si kudol tamjagi mayam puna taminasi aduga ngasi live teling sin biriba pumnamak putaram nokchari Mabina Saki Devi Athofam Taram Nokchari Facebook page the Biriba Duga YouTube live streaming the Biriba Sarjoy Moirang Tem is a Rosobati Devi Adikari Meum is a Bekhangembam Masabita Devi Soibam Taram Nokchari Pretty Yumnam Imabudivati Hidam is a Yam Nungsi Habirak Pathagachari Gorova Kuman Taram Nokchari Taramasida Sarukya Birakpa Good morning Mayampum Namak Thagachari ngasi yai faraba koro oi minerasi haibasi su thamjagi inse sorokhaibam ibem sa taram nokchari good morning Tribeni Khumujam good morning taram nokchari mabimola konsam Madam Susila Okram taram nokchari mamani tombi asem Thagachari pumnamakpu tharamasda saruk yabirakba Lorembam Victoria basu taram nokchari Thagachari makha tarakpa isai khudol tamjagi ngauraga leiri hariba isai si Monica Katrina sakliba isai
Thagachari miyang pumnamak tharomasida sarok yabiriba tongan ba platform singda mideng tabiriba pumnamak ngasigi lengsin birakliba nongna imatombi mansang mutum Madam Seram Sak Henbi taram nautsari Madam Inaw Sakangujam Madam Sanay Bewaka isiromida sana samnane mem sasagol sem taram nautsari tharomasida sarok yabirakpa Sarchitaranjan Vaikom busu taram nautsari Makatarakpa isay lokachagi aduga kakakambatoy jambasu taram nautsari good morning Thagachari miyang pumnamak tharomasida sarok yabiba tongan ba platform singda mideng tabiba kitang technical gi kitang nungai tabalay ba namaram oiraga sound se pat tatpa haibado oire tabiriba singna ngakpigani Thagachari miyang pumnamak makatarak pa isay kudol tamjagi mayam punataminasi Bovin nasaglibay say surbalagi mayegda ay sumanina sayrang ba isay kudol tamjari taminasi से पाखंग नुपी थीद्रिब पाखंग पाखंग नि ऐसे पाखंग नुपी थीद्रिब पाखंग लाइबक थीरब नाम हांगलिब लाइबक थीरब नाम हांगलिब सरी ओइरब थमुई साउब पाखंग नि पपा पपा पाखंग Pakhangni pema aise pakhangni nupi thidreba pakhang Thajadaba tawnu nangbu say correlation ki bai watani Thajadaba tawnu nangbu say correlation ki bai watani Wakhal ga di sauzari ba sengba dai su sengzari ba Wakhal ga di sauzari sengba dai su sengzari ba Tu sengba pakhang ni aise pakhang Pakhang ni pema aise pakhang ni Nupi thidre ba pakhang Iparom day puron taren Imarom day puron taren Iparom day puron taret Imarom day puron taren Puron taramari Pulaga thamoy seng na haizari Thamoy seng na wasagli Ay seng pakhang ni pakhang
पाखंनी ऐसे पाखंग नुपी थिद्रिबा पाखंग पाखंनी ऐसे पाखंग नुपी थिद्रिबा पाखंग लाइबक थीरबा नाम हांगलिबा लाइबक थीरबा नाम हांगलिबा सरी ओइरबा थमोय जाउबा पाखंनी पाखंनी पापा पापा पाखंग पाखंनी ऐसे पेमा पाखंनी नुपी थिद्रिबा पाखंग पाखंनी ऐसे पाखंग पाखंनी ऐसे पाखंग नुपी थिद्रिबा पाखंग थागतजरी माइबम पिंकी तराब नौचरी नौना लेंसिनबिरकपा थौरम असिदा मखा तारकपा इसै सिदी जेम सैग्रुजमना सकलिबा इसै नुंशिजै नंबु थमोय सेंना इसै सिगी सैरेंबा सैरांबा मसामक खुदोल तमजगी मयाम पुना तामिनसी नुंशिजै नंबु थमोय सेंना अहानबा थेंनाबा मिकुतुदगी नाउरुरे हायरो नुंशि अमुका आइगी पौखुम पिबियु हायबियु आइबु नुंसि हायना नुंशिबि नंगी चिंबना नुंशिजै नंबु थमोय सेंना अहानबा थेंनाबा मिकुतुदगी नाउरुरे मंगला ताइबं अनिदा नंबु पुदुना तलैरे मंगला ताइबं अनिदा नंबु पुदुना तलैरे ऐगी इनाक्तले पिरो नंगना पुंसिगी ओइना ऐगी इनाक्तले पिरो नुंशिगी ओइना नुंशिजै नंबु थमोय सेंना अहानबा थेंनाबा मिकुतुदगी नाउरुरे नंगी नुंसिबा मिनोक्ता नाउरे आइदी पुंगाव नाउरे नंगी नुंसिबा वाहैदा उमसुम shumhat pire aibu uizege nangse aitagi nangbu unsigi oina uizege nangse aitagi nangbu unsigi oina nungshizai nangbu
Thamoy sengna Ahanba thengnaba mikutudagi ngaurure Hairo nungsi amukta aigi paukum pibiyu haibiyu aibu nungsi haina nungsibi nangi chimbana nungsi jai nangbu thamoy sengna ahanba thengnaba mikutudagi ngaurure Thagachari ngasigi isai sida Madam Nandini na lupa lising ama YouTube da kapirak pa haningai leitena thagat pa phongdokchari wahong radio madi Diamond TV channel gi mai dagi ngasigi nauna lengsin birak liba pomnamak pusu taram nokchari ima anandi okram pusu taram nokchari ima budibati hidam thagachari makatarak pada lanthok jagadori bai sei asi music video album dagi isai matang lanthok jagi isai asi sai sakliba sing amarjit laurembam amadi raina tekcham anipuda sakminariba Susil Thames ki mayekta Amit Tanthana music direction pibiba tari tari haina sayoba isai kudol lamjagi miyang puna taminasi
से ताकलमदे हो बिखरे हाय रो हाय निंबा तारगे नुशिबा खोइरादे मित्तारोदे इनाक्ता लैरवदा नंग मित्सिना उनिंग्लिसे नुंशि शक्तंदुने पांजदे कल्लकुदे अहेंबा नुशिबदुसु पीठोके नुशिबसे नंगे उइरा नुंसि जै खंगलगा नंगना ताला जै खंगलगा ऐना चौथोखिगनी नंगी थमोइना नापलमय हेनखिने हाय फम तो फम खंगदना नुशि माय कइलिं जब ओइरे ओइ हले नुशि लाफमदा नबी हाय बदो थागतचरी मैम पुमनमक थौरमसदा सरुक याबिरिबा नौना लेसन बिरकलिबा पुमनमकसु तरामना उचरी गाइडलियो पालमई तरामना उचरी नीलकांता तरामना उचरी इमा बिमला कोनशम थौरमसदा सरुक याबिरकपा ममसा लांगमम कासारदगी तरामना उचरी सिरत सुबती देवी आदिकारी मयम YouTube live streaming the library singbusu taram nokjare thamjaribas isai makhal mathel gi makha tarakpada lakhachari bisesori khetramayamna saglibai isai lakli ningol chakoba isai sibu ibiba Ugandi isai sigi music direction da Gopi Amade Solendro kudol tamjaki mayam puna taminasi
ꯉꯥꯏꯖꯕ ꯃꯥꯏꯀꯩ ꯐꯥꯅ ꯎꯪꯈ꯭ꯔꯕꯤ ꯅꯤꯡꯉꯣꯜꯁꯤꯡꯗꯣ ꯃꯧꯄꯥꯁꯤꯡꯅ ꯈꯨꯅꯤꯡ ꯄꯥꯡꯅ ꯉꯥꯏꯖꯕ ꯃꯥꯏꯀꯩ ꯐꯥꯅ ꯎꯪꯈ꯭ꯔꯕꯤ ꯅꯤꯡꯉꯣꯜꯁꯤꯡꯗꯣ ꯄꯥꯔꯤ ꯏꯃꯣꯝ ꯃꯥꯡꯗ ꯊꯥ ꯄꯥꯔꯤ ꯏꯃꯣꯝ ꯃꯥꯡꯗ ꯊꯥ ꯑꯊꯨꯝ ꯑꯍꯥꯎ ꯄꯨꯗꯨꯅ ꯆꯠꯂꯅꯤ ꯃꯆꯜꯅ ꯅꯣꯛꯆꯔꯒ ꯃꯕꯨꯡꯅ ꯍꯔꯥꯎꯖꯕ ꯃꯁꯤꯅ ꯄꯦꯟꯖꯔꯒ ꯃꯧꯄ꯭ꯋꯥꯅ ꯌꯥꯏꯐꯖꯕ ꯂꯥꯛꯂꯦ ꯂꯥꯛꯂꯦ ꯍꯤꯌꯥꯡꯒꯩꯒꯤ ꯅꯤꯡꯄꯥꯟꯕ ꯀꯨꯝꯒꯤ ꯅꯤꯉꯣꯜ ꯆꯥꯛꯀꯧꯊꯥ 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 ꯊꯥꯒꯠꯆꯔꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯂꯦꯡꯁꯤꯟꯕꯤꯔꯛꯂꯤꯕ ꯏꯃꯥ ꯈꯣꯝꯗ꯭ꯔꯥꯝ ꯄ꯭ꯔꯃꯣ ꯁꯔ ꯅꯥꯃꯩꯔꯥꯛꯄꯝ ꯊꯣꯡꯂꯤꯟꯕꯨꯁꯨ ꯇꯔꯥꯝꯅ ꯎꯠꯆꯔꯤ ꯏꯃꯥ ꯕꯨꯙꯤꯄꯇꯤ ꯍꯤꯗꯥꯝ ꯇꯔꯥꯝꯅ ꯎꯠꯆꯔꯤ ꯊꯧꯔꯝ ꯑꯁꯤꯗ ꯁꯔꯨꯛ ꯌꯥꯕꯤꯔꯛꯄ ꯁꯦꯅꯥꯄꯇꯤ ꯈꯨꯃꯟꯕꯨꯁꯨ ꯇꯔꯥꯝꯅ ꯎꯠꯆꯔꯤ ꯐꯦꯁꯕꯨꯛꯇ ꯂꯩꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨꯁꯨ ꯇꯔꯥꯝꯅ ꯎꯠꯆꯔꯤ ꯃꯈꯥ ꯇꯥꯔꯛꯄ ꯏꯁꯩ ꯑꯃꯃꯨꯛ ꯈꯨꯗꯣꯜ ꯇꯝꯖꯒꯤ ꯂꯥꯏꯌꯣꯡꯗꯣ ꯍꯥꯏꯔꯤꯕ ꯇꯥꯏꯇꯜ ꯁꯣꯡ ꯂꯩꯕ ꯏꯁꯩ ꯁꯩꯁꯛꯂꯤꯕꯤ ꯔꯣꯅꯤꯀꯥ ꯀꯣꯝ ꯑꯗꯨꯒ ꯃ꯭ꯌꯨꯖꯤꯛ ꯗꯤꯔꯦꯛꯇꯔꯗ BX ꯅꯥꯎꯕꯤꯇꯦꯟ ꯂꯤꯔꯤꯛꯁꯇ ꯔꯥꯁ ꯏꯂꯥꯡꯕꯝ ꯈꯨꯗꯣꯜ ꯇꯝꯖꯒꯤ ꯇꯥꯃꯤꯟꯅꯁꯤ इथे
gi ai do na tre hai na ba ta na ba amata ya ki dare joy roll parol banglo lole mamai ma ko samna dana mauduna chakade karam kahuni kashinga kangaura bai se kare oini ithanta manok bahure ithanta warisha bahure minsil mang da koi na le machi machi da bahure layong do haura male layong do oira male musi leina ni soidare kange suyara roide tinge sunganga roide musi leina ni soidare Thagachari myam pumnamak thorom asida saruk yabiriba sigi thorom asigi makhal mathel isai sigi aroiba isai kudol tamjagi parikya film dagi rosibina na saglibe isai tampasna RK gi mayekda jiten khaidem na sairang ba isai kudol tamjagi aduga nauna lengsin birakliba ningthibi taram nokchari thorom asida saruk yabirakpa Diren Salam good morning Nene Naurim Ibem Halje Chaubi Taram Nok Jari Pukrambam Pramo good morning Taram Nok Jari Madam Bushu Thagachari Maisnam Rakesh Taram Nok Jari Haubizam Priya Facebook Talai Biriba Punamakbu Nasigi Aroiba Isai Kudol Tamjagi Mayam Punataminasi Tamlak ubo nung sinapaw iphamda Tamlak ubo nung sinapaw iphamda Natawdo
Thagachari gisigi aroi besai mayam da kudol tamjakre. Tharom sandokuna tahan jariba si 90.0 Wahong Radio madi dial TV channel dagini. Makhal Mathel gi isai ngasigi pungpham asida hayeng pumapal makhai taba matamda amukta fangdriba caller singi live phone in program puduna lakjagi mayam so lakpiu. Thagachari ngasigi thorom asida saruk yabiriba chawbi hijam taram nokchari susila chungkham nongna lengsin birakpa Jenny Tulai taram nokchari good morning ngasigi thorom asibu saruk yabiba mapungphan biba pumnamakpu amuk kahana nirmala thangjamna khurumjari Lengsin Biro, Life Care Diagnostic Center, Wangjing Lamding Bazaar. Mapamashida Kudong Chava Kayamaru Piduna Luxury. Numit Kuding General OPD Amadi Emergency Medicine Hangzeragani. Ayuki Pungtaruk Tagina, Numidawarangi Pungtaruk Pava. Diabetes na Narva Singidama, blood sugar ki Chang Hen Wangu Singi Oina. Numit Kuding Mapamasida, specialist doctor ga Tanavivi Yagani. Fully automatic Oiba, Housing Matamu Chunaraba, Mechin Naktani. Makhal Kayage blood test, stool, sputum, ECG test of Kudong Chava, Pangvigan. Blood sugar fasting amadi postponed. PPG test asigi oina lupa chamne ke khakta oijagani. Clinic ta phangba test atai atopa singi oina 10% discount pijagani. Clinic and laboratory test ki oina. Ahal orba amadi lengbo otpa yadaba anaba singi oina yumda laktuna blood sample collection ki khudong sabasu pijari. Babina amadi nakon diagnostics impalda blood test to winning leirabasu test habagi khudong sabasu leijari. Masidana tana life care diagnostic na makhal makha kayagi khudong saba amadi discount kaya pijari. Hena kupa marol gidama 70053 78820 loinana 93660 59883 asida all to you. Mafamna Wangjing Lamding Bazaar near National Highway 102 Lamding Chirapur Road EEO Ground Manakta Leiba Life Care Diagnostics ta Tanabiu Akoina huzik laijariba si Pro 14 half Thobal aduga Kaksing lomdagi lakpadana new era dagi khatang chakhalaga SBI ATM leibagi hek nakanda leiba aduga Imphal lom side tagi leibadana White Company college tagi khatang satharaga leire akoigi Pro 14 half wholesaler amadi distributor aduga fitness and gym supplements hariba mafam masida gym sanaba singna sagadaba protein sing mafam masida loina akoigi wholesaler aduga distributor masuoi mafam masida loina phangagani Malem asida mama mapa oibasingna masa singbu masa mau paba nisa sadaba ama ohening yumda building mathon sarabasu sana lupana wata padaba oirabasu yum madugi masa oibasingna masa mau phattana leiba nisa sasalabati mama mapa oibasingi ningba kainingai ama oi maram aduna masa mau phana leina bagidamakta Pro 14 half Thawalda leksin biraktuna mafam asida phangniba polam sing sadana masa phanbi Loinana wholesale bulk order su lobiba yagani amasung pan India delivery su leijagani hena akupa marungi damak 7005097457 Zumba Fitness Center Khongjom Bazar Langathel Road Zumba Fitness Center asida adom gi hakchang bu fana thamna bagidamak mafam asida hakchang sajel tawba lakpiu loinana Nauna hangdokchariba Zumba Fitness Center asi lagliba October gitang taruk yaifaraba ningthogaba numit English sing ani kunga mga asidagi haujaragani admission fee na lising ama thagi fee na lupa chatret oijagani kudong chaba amana admission fee amadi tha amagi fee da offer pizaraga lising amaga changa oijagani akupa marol gidamak call tawbiu 9366 847648 amuktang hana 9366 847648 English Singani Taragi State Awardee Amadi English Singani Taramapangi Dr. Ambedkar National Awardee Fankraba IBM Sana Embroidery Wool Knitting Kam Vocational Training Center Kwakachel Ngana Pitongna Akanaba Supam Nompang Kangraba Nupi Singidama Chaliba Chahi English Singani Kunga Mangagi February Thadagi Hoduna Tha Ahungi Amadi Long Term Training Gi Oiba Embroidery Wool Knitting Tailoring Loinana Kankal Tubugi Training Ama Hana Gumna Chahi Asigi Show Haujaragani Arapa Miyoi Singidamak Hostel Gi Khudong Chaba Pijari Saliba Tha Asidi Yauba Nangdrabashu Marakta Anoba Bezama Semduna Tammagi Khudong Chaba Pijari Training Loiraba Singna Embroidery Center Asida Thabak Tawagi Khudong Chaba Su Pijari Pambiba Singna Call Tobiu 70054
38121 loinana 9233835693 akang abu sit masing khara khatan khudong chabasi lobiu lengsin biro ibem sana tailoring house embroidery wool knitting come vocational training center kwakatil nganapi thong Kacing Kongmang Idak Tha Goje Kacing Garden Gina Kha Thangana Pomda Leiba Laifam Pana Liklai Lotion Amadi Kacing Kalaina Anirak Subo Oina Yellow Seik Saidak Sanganaba Lak Libat Nabem Nabit Alu Mapan Numajing Nabit Asida Laifam Pana Liklai Lotion Gip Kama Tanja Asida Namdam Asida Hogalak Liba Seishakpa Seishakpi Yellow Seishakku Kena Pamdaba Singa Ishagit Tele Utopari Pada Lobi Shaidana Asida category and Tola Kaidok Sagani Sahi Manga Dagina Tara Manga Powder Lake Nancy Aduga Tara Tagina Traga Manga Powder Lake Yoshi Karigumba Hena Upamaro Kamin Level Lady Equina Pizariba telephone number Asida call Kamibia Shoydana Saruk Yabi Yellow Say Yokat Pada Adom Saruk Nungairaba paujel hangabukta leiriba Thobal District Hospital gi mayok nabada sanasam X-ray haina khangnaba Health and Diagnostic Center asina makhan kaya gi test tawbada natana super specialist amadi specialist doctor na